ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯊꯣꯛꯈꯤꯕ ꯏꯚꯦꯟꯠꯁꯤꯡ ꯍꯤꯁꯇ꯭ꯔꯤ ꯏꯚꯦꯟꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯒꯤ ꯗꯗꯥꯅ ꯍꯧꯖꯤꯛꯁꯦ ꯏꯚꯦꯟꯠ ꯑꯃꯈꯛ ꯋꯤꯠꯅꯦꯁ ꯇꯧꯕꯒꯤ ꯆꯥꯟꯁ ꯐꯪ ꯇꯥꯔꯒꯗꯤ ꯗꯗꯥꯁꯦ ꯀꯔꯝꯕ ꯍꯤꯁꯇ꯭ꯔꯤ ꯏꯚꯦꯟꯠꯇꯣ ꯗꯗꯥꯅ ꯋꯤꯠꯅꯦꯁ ꯇꯧꯕꯤꯒꯅꯤ ꯎꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩꯁꯦ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯁꯦꯀꯦꯟ ꯋꯥꯔꯁꯦ ꯌꯥꯎꯔꯗꯤ ꯌꯥꯎꯔꯒꯗꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯎꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯟ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯖꯝꯒꯤꯅꯦꯅ ꯆꯪꯕ ꯔꯤꯄꯣꯔꯇꯤꯡꯒꯤꯅꯦꯅ ꯆꯪꯕꯗ ꯅꯥꯀꯟꯗ ꯕꯣꯝ ꯊꯥꯗꯔꯒ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯒꯨꯝꯕꯁꯦ ꯁꯤꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯐꯨꯜ ꯇꯥꯏꯝ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯇꯧꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯍꯟꯕꯅꯤ ꯆꯪꯉꯦ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯛꯇ꯭ꯔꯗꯤ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯑꯗꯨꯗ ꯀꯦꯔꯤꯌꯔ ꯑꯗꯨꯝ ꯑꯣꯏꯔꯦꯕ ꯄꯩꯁꯥꯁꯦ ꯆꯪꯉꯦ ꯚ꯭ꯌꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨꯕꯨ ꯃꯤꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕ ꯆꯥꯡꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯍꯟꯊꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯩ ꯑꯩꯈꯣꯏ ꯅꯦꯠ ꯄꯥꯏꯕꯤꯔꯤꯕ ꯅꯦꯇꯤꯖꯦꯟꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯅꯦꯇꯤꯖꯦꯟꯁ ꯀꯥꯡꯕꯨ ꯃꯌꯥꯝꯁꯦ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯔ ꯌꯥꯎꯋꯦꯕ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯄꯤꯔꯒ ꯅꯨꯡꯉꯥꯏꯖꯕ ꯀꯥꯡꯕꯨꯀꯣ ꯑꯅꯧꯕ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯌꯨꯇ꯭ꯌꯨꯕ ꯁꯦꯝꯕ ꯍꯧꯒꯠꯂꯛꯏꯕ ꯉꯁꯤ ꯐꯣꯟ ꯑꯃ ꯊꯥꯡꯒꯠꯂꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯃꯌꯥꯝꯗ ꯁꯤ ꯑꯃꯇꯪ ꯈꯪꯍꯟꯒꯦ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯖꯒꯦꯅ ꯈꯜꯂꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯗꯣ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯑꯀꯥꯟꯗ ꯑꯅꯤ ꯑꯍꯨꯝ ꯄꯤꯔꯛꯑꯀꯥꯟꯗ ꯃꯗꯨꯅ ꯅꯤꯡꯍꯟꯅꯕꯗꯤ ꯇꯧꯕꯤꯒꯅꯨ ꯄꯤꯔꯛꯏꯕ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯗꯣ ꯑꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔ 100 ꯍꯦꯟꯅ ꯂꯩꯔꯤ ꯃꯣꯏꯒꯤ ꯁꯞꯄꯣꯔꯠꯇꯣ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯅꯝꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ Welcome to Unfiltered YouTubers Episode 1. ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔꯁ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯁ, ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔꯁ ꯑꯃꯗꯤ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔꯁ ꯀꯌꯥꯕꯨ ꯎꯅꯖꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯒꯤ ꯊꯧꯔꯝ ꯑꯗꯨꯅꯤ. ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯐꯝꯃꯤꯟꯅꯖꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯈꯪꯕꯤꯔꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯎꯅꯖꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯂꯩꯇ ꯂꯥꯏꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤꯕ ꯑꯗꯨꯒꯨꯝꯕ ꯏꯕꯨꯡ ꯑꯃꯈꯛꯅꯤ. ꯃꯤꯌꯥꯝꯒꯤꯅ ꯙꯤꯔꯖ ꯕ꯭ꯂꯣꯒꯁ. Thank you. ꯊꯥꯒꯠꯆꯔꯤ ꯗꯗꯥ. I appreciate your joining. ꯗꯗꯥꯒ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯗꯗꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ. Thank you, Linda ꯍꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯄꯤꯕꯤꯔꯒ ꯑꯩ ꯋꯥ ꯉꯥꯡꯕ ꯑꯩꯒꯤ ꯑꯣꯏꯕ ꯁ꯭ꯇꯣꯔꯤ ꯈꯔ ꯁꯦꯌꯔ ꯇꯧꯕꯒꯤ ꯇꯟꯖꯥ ꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯇꯧꯕꯇꯕꯨ ꯂꯤꯟꯗꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯊꯥꯒꯠꯄ ꯍꯦꯟꯃꯜꯂꯦꯀꯣ. ꯑꯗꯨꯅ ꯗꯗꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯍꯥꯏꯖꯕꯅꯦ ꯑꯈꯪꯕ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ. ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ. ꯗꯗꯥ ꯋꯥꯔꯤꯁꯦ ꯍꯧꯔꯛꯄ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯋꯥꯔꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯁꯦ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯅ ꯗꯗꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦ, ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯗꯗꯥꯅ ꯊꯣꯛꯄꯤꯔꯛꯈꯤꯕꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤꯅꯣ, ꯀꯃꯥꯏꯅ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯀꯅꯥꯅ ꯑꯣꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯗꯗꯥꯗꯒꯤ ꯈꯪꯖꯅꯤꯡꯉꯤ. ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇꯪ ꯂꯤꯖꯒꯦꯀꯣ ꯑꯩꯒꯤ ꯑꯣꯏꯕ. ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯁꯦ ꯁꯦꯡꯅ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯤ ꯊꯣꯛꯂꯛꯈꯤꯕꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯌꯨꯇ꯭ꯌꯨꯕꯇꯨꯕꯨꯗꯤ ꯇꯧꯋꯦ. ꯌꯨꯇ꯭ꯌꯨꯕ ꯇꯧ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯟꯅꯗꯤ ꯂꯩꯖꯔꯝꯗꯦꯀꯣ. ꯑꯗꯨꯕꯨ ꯁꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯑꯩꯈꯣꯏꯅ ꯕꯤꯂꯣ ꯄꯣꯚꯔꯇꯤ ꯂꯥꯏꯟꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤ ꯑꯃ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯀꯣꯆꯤꯡ ꯇꯧꯕꯒꯤ ꯑꯃ ꯇꯧꯔꯝꯃꯦꯕꯀꯣ. ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗ ꯇꯧꯔꯝꯕꯅꯦ. ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯦꯕꯥ ꯇꯧꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯁꯦꯜꯐꯂꯦꯁ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯅ ꯂꯨꯆꯤꯡꯉ ꯇꯧꯔꯝꯕꯅꯤ. ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯗꯥꯗꯣꯡ ꯍꯥꯏꯅ ꯀꯧꯋꯦꯕ ꯑꯩꯈꯣꯏꯅꯀꯣ. ꯃꯥꯅ ꯂꯨꯆꯤꯡꯉ ꯇꯧꯔꯝꯕꯅꯦ. ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ. ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯈꯣꯠꯄ ꯑꯉꯥꯡꯁꯤꯡꯒ ꯑꯗꯨꯝ ꯄꯨꯜꯂ ꯈꯣꯠꯂꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯗꯨꯝ ꯍꯧꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯣꯏ ꯌꯥꯝ ꯐꯩꯌꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯃꯥꯏꯅ ꯄꯤꯍꯜꯂꯦ. ꯑꯗꯨꯒ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯍꯧꯔꯛꯄꯁꯤꯗꯤ ꯑꯩ B.Ed ꯂꯣꯏꯔꯛꯄ ꯃꯇꯝꯗ B.Ed ꯑꯅ ꯑꯩꯈꯣꯏꯅ ꯕꯦꯆꯂꯔ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔꯒꯤ ꯂꯣꯏꯔꯀꯥꯟꯗ ꯇꯝꯃꯛꯄꯁꯦ. ꯁꯤ ꯃꯇꯝꯁꯤꯗ ꯀꯦꯃꯦꯔꯥ ꯅꯝꯕꯁꯦ ꯈꯔ ꯇꯝꯃꯦꯕꯀꯣ. ꯀꯦꯃꯦꯔꯥ ꯅꯝꯕꯁꯦ ꯇꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯥꯔ ꯔꯥꯀꯦꯁ ꯀꯧꯏ. ꯔꯥꯀꯦꯁ ꯁꯣꯏꯗ꯭ꯔꯣꯝ ꯍꯥꯏꯁꯦ ꯃꯣꯏ ꯑꯩꯈꯣꯏ ꯑꯥꯔꯠ ꯑꯦꯟ ꯑꯦꯁꯊꯦꯇꯤꯛ ꯑꯅ ꯁꯕꯖꯦꯛ ꯑꯃ ꯌꯥꯎꯋꯦꯀꯣ B.Edꯀꯤꯗ. ꯁꯤ ꯃꯥꯅ ꯇꯥꯛꯑꯦꯕꯀꯣ. ꯇꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯒꯤꯁꯤ ꯇꯥꯛꯑꯦ. ꯀꯦꯃꯦꯔꯥ ꯑꯦꯡꯒꯜ ꯇꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯊꯪꯅꯅ ꯐꯝꯃꯤꯟꯅꯩ ꯏꯃꯥꯟꯅꯕꯁꯦ ꯂꯛꯈꯦꯟ ꯍꯥꯏꯅ ꯀꯧꯋꯦ. ꯃꯥꯁꯤ ꯀꯦꯃꯦꯔꯥꯒꯨꯝꯕ ꯈꯔ ꯅꯝꯕ ꯄꯥꯝꯖꯕ, ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯇꯧꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥ ꯍꯦꯛꯇ ꯅꯝꯕꯀꯣ. ꯑꯗ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯀꯝꯄꯣꯖꯤꯁꯟꯒꯤ ꯔꯨꯜ ꯑꯃ ꯇꯥꯛꯑꯦ. ꯔꯨꯜ ꯑꯣꯐ ꯊꯥꯔꯠ ꯍꯥꯏꯅ ꯀꯧꯋꯦꯕ. ꯑꯗꯨ ꯔꯨꯜ ꯑꯣꯐ ꯊꯥꯔꯠꯁꯦ ꯇꯥꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯀꯦꯃꯦꯔꯥꯁꯦ ꯀꯃꯥꯏꯅ ꯅꯝꯒꯗꯒꯦ, ꯅꯪꯅ ꯀꯝꯄꯣꯖꯤꯁꯟ ꯀꯃꯥꯏꯅ ꯐꯖꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯈꯔꯗꯤ ꯃꯥꯅ ꯏꯅꯣꯠꯁꯦ ꯄꯤꯕ ꯍꯧꯔꯦꯕꯀꯣ. ꯑꯗꯨ ꯁꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯄꯥꯝꯖꯅ ꯀꯦꯃꯦꯔꯥ ꯑꯃ ꯂꯨꯄꯥ 1,000 ꯄꯤꯕ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯧꯔꯛꯑꯦꯀꯣ. ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥꯗ ꯌꯥꯝ ꯁꯦꯡꯗꯦꯕ. ꯚꯤꯗꯤꯑꯣ ꯗꯥꯏꯔꯤ ꯑꯣꯏꯅ ꯈꯔ ꯊꯥꯒꯠꯂꯝꯃꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝꯁꯤꯗ ꯑꯩ ꯐꯣꯟ ꯑꯃꯗꯤ ꯄꯥꯏ, Redmi 8 ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ. ꯑꯗꯨꯗ ꯄꯥꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ
ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯖꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯅꯝꯕ ꯐꯨꯗ ꯕ꯭ꯂꯣꯒꯀꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯌꯦꯡꯕꯁꯦ ꯑꯗꯨꯒꯤ ꯐꯨꯗ ꯕ꯭ꯂꯣꯒꯁꯦ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯑꯩꯁꯨ ꯅꯝꯃꯒꯗꯤ ꯃꯅꯤꯄꯨꯔꯒꯤꯗ ꯅꯝꯃꯒꯗꯤ ꯊꯥꯒꯠꯂꯒꯗꯤ ꯃꯤꯅ ꯄꯥꯝꯅꯒꯗ꯭ꯔꯥꯒ ꯈꯜꯂ ꯁꯨꯝ ꯈꯪꯗꯕꯤꯗ ꯊꯥꯒꯠꯂꯨꯕꯗꯣ ꯑꯗꯣ ꯊꯥꯒꯠꯀꯥꯟꯁꯤꯗ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪ ꯆꯠꯂꯤꯁꯦ ꯀꯥꯏꯋꯥꯏꯗꯅꯣ ꯀꯥꯏ ꯆꯥꯐꯝꯗꯅꯣ ꯀꯃꯦꯟꯁꯦ ꯌꯥꯝ ꯄꯤꯔꯛꯄ ꯑꯩꯈꯣꯏꯁꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯔꯛꯄꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯕ꯭ꯂꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟ ꯃꯤꯃꯤꯁꯤꯡꯖꯨ ꯆꯥꯐꯝꯗ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯅꯝꯈꯤꯕꯅꯤ ꯊꯥꯡꯃꯩꯕꯟ ꯃꯤꯃꯤꯁꯤꯡꯖꯨ ꯆꯥꯐꯝꯒꯤ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯅ ꯑꯩ ꯏꯃꯥꯟꯅꯕ ꯈꯔ ꯑꯩꯈꯣꯏ ꯑꯥꯔꯠꯇ ꯈꯔ ꯉꯥꯎꯖꯩꯀꯣ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯆꯠꯄ ꯃꯇꯝꯁꯤꯗ ꯍꯜꯂꯛꯄꯗ ꯆꯪꯉꯒ ꯐꯝꯃꯨꯕꯅꯦꯕ ꯐꯝꯃꯨꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒ ꯊꯥꯒꯠꯂꯛꯄ ꯀꯥꯟꯗ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯒꯤ ꯁꯨꯝ ꯑꯩ ꯌꯨꯇ꯭ꯌꯨꯕꯀꯤ ꯍꯧꯔꯛꯑꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯖꯔꯅꯤꯁꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯂꯥꯟ ꯃꯅꯨꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯈꯔ ꯄꯨꯜꯂꯦꯕ ꯑꯩꯁꯨ ꯐꯨꯗ ꯕ꯭ꯂꯣꯛ ꯇꯧꯔꯨꯕꯅꯤꯅ ꯃꯣꯏꯅ ꯁꯨꯝ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯒꯦ ꯅꯣꯏꯗꯤ ꯚꯤꯗꯤꯑꯣ ꯈꯔ ꯅꯝ ꯂꯩꯔ ꯈꯔ ꯀꯩꯅꯣ ꯇꯧ ꯂꯩ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯃ ꯂꯩꯌꯦꯕ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯥꯏꯗ ꯅꯣꯏ ꯊꯧꯅꯥ ꯐꯩ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯝꯗꯥꯏꯗꯤ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕ ꯄꯣꯠꯂꯝꯗ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯁꯨꯝ ꯄꯥꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯇꯝꯁꯤꯗꯀꯣ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕꯔ ꯄꯨꯟꯁꯤꯜꯂꯒ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯍꯥꯟꯕ ꯑꯩꯅ ꯄꯥꯡ ꯆꯠꯄꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨꯔꯣꯝ ꯁꯥꯏꯠꯇ ꯑꯣꯏꯕ ꯃꯥꯜꯂꯦ ꯄꯨꯂꯞ ꯆꯠꯈꯤꯕꯅꯦꯀꯣ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯕ ꯄꯥꯔꯁꯟꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯌꯦꯟꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯁꯨꯃꯥꯏꯅ ꯐꯥꯎꯔꯛꯄꯗꯣ ꯑꯗꯒꯤ ꯁꯨꯝ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯤꯁꯦ ꯃꯈꯜ ꯃꯈꯜ ꯑꯣꯏꯅ ꯊꯦꯡꯅꯩꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯀ꯭ರಿꯌꯦꯁꯟ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯇꯧꯖꯅꯤꯡꯕ ꯀꯥꯡꯕꯨꯁꯨ ꯁꯨꯝ ꯄꯨꯜꯂꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯛꯂꯧ 360 ꯌꯥꯏ ꯕ꯭ꯂꯣꯒꯁ ꯁꯣꯡꯊꯥꯝ ꯄꯦꯂꯦꯁ ꯀꯥꯏꯅ ꯂꯩꯔꯤꯗꯅ ꯃꯣꯏ ꯍꯣꯏ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯑꯃꯇꯅꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄꯨꯟꯕꯗꯒꯤꯗꯤ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯒꯥꯏꯗꯦꯟꯁ ꯄꯤꯕꯤꯔꯒ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯆꯠꯊꯔꯛꯄꯅꯦ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯑꯩꯈꯣꯏ ꯀꯥꯞꯊꯔꯛꯄ ꯈꯣꯠꯊꯔꯛꯄꯗ ꯈꯔ ꯃꯇꯝ ꯈꯔ ꯂꯦꯞꯄꯤꯕꯅꯤꯅ ꯑꯃꯨꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯂꯦꯞꯄꯕ꯭ꯔꯥ ꯀꯥꯏ ꯍꯥꯏꯅ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯂꯦꯞꯇꯦꯀꯣ ꯑꯋꯥ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯐꯥꯎꯋꯦ ꯑꯩꯒꯤ ꯀꯩꯝꯇ ꯂꯩꯇ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯌꯥꯎꯖꯔꯤꯕ ꯁꯦꯟꯗꯣ ꯈꯔ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯒ ꯍꯔꯥꯎꯖꯕꯅꯤ ꯀꯥꯡꯕꯨꯗꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯅꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯄꯥꯝꯖꯔꯨꯕ ꯅꯝꯕꯗꯨꯒ ꯊꯥꯒꯠꯂꯨꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯒꯤ ꯑꯩ ꯁꯣꯏꯕꯗꯒꯤ ꯑꯣꯏꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯤꯁꯨ ꯑꯩ ꯄꯥꯡꯉꯨꯔꯒꯦ ꯊꯣꯛꯑꯒꯦꯅ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯅꯠꯇꯦꯕ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯊꯃꯣꯏꯗ ꯐꯥꯎꯔꯛꯑꯒ ꯑꯣꯏꯈꯤꯕꯅꯦꯕ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯑꯩꯅ ꯖꯥꯗꯒꯤ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕ ꯑꯃ ꯂꯩꯔꯦꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯨꯃꯥꯏꯅ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯣꯏꯕ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯕ ꯀꯟꯇꯦꯟ ꯁꯦꯝꯕꯁꯦ ꯑꯁꯤ ꯅꯠꯇꯕꯤꯗ ꯑꯩꯅ ꯗꯗꯥꯒꯤ ꯐꯦꯁꯕꯨꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏꯑꯣꯗꯁꯨ ꯖꯔꯅꯦꯂꯤꯁꯅꯦ ꯍꯥꯏꯅ ꯗꯗꯥꯁꯦ ꯏꯕꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯗꯗꯥꯅ ꯖꯔꯅꯦꯂꯤꯁ ꯑꯣꯏꯕꯤꯔꯤꯁꯦ ꯁꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯆꯪꯉꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯤ ꯂꯥꯟ ꯃꯅꯨꯡꯗꯒꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯀꯣ ꯂꯥꯟ ꯃꯅꯨꯡꯁꯤꯗꯩ ꯑꯣꯏꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕꯗ ꯑꯩ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯝꯕ ꯃꯇꯝꯁꯤꯗ ꯁ꯭ꯀꯦꯝꯒꯤ ꯃꯇꯥꯡꯗ ꯚꯤꯛꯇꯤꯝ ꯈꯔꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯈꯤꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯃꯣꯏꯁꯦ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗꯁꯨ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯃꯨꯛ ꯂꯤꯒꯦꯜ ꯑꯦꯛꯁꯟꯒ ꯂꯧꯈꯠꯂꯛꯇꯅ ꯌꯥꯝ ꯇꯧꯈꯤꯕ ꯀꯣꯔꯠ ꯀꯥꯟꯅꯈꯤꯕꯀꯣ ꯑꯗꯨꯒꯤ ꯀꯣꯔꯠ ꯀꯥꯕꯒꯤ ꯃꯇꯝꯁꯦ ꯁꯤꯗ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯔꯅꯦꯠ ꯑꯣꯏꯕ ꯃꯤ ꯑꯃꯗꯒꯤ ꯀꯩꯅꯣ ꯂꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯃꯥꯅ ꯇꯥꯛꯄꯤꯗꯕꯤꯗ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯣꯏꯅ ꯇꯧꯔꯛꯏꯕ ꯀꯥꯎꯟꯇꯔ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯇꯧꯔꯛꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯇꯧꯍꯟꯕꯅꯦ ꯁꯨꯝ ꯑꯩ ꯁꯨꯝ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁ꯭ꯀꯦꯝ 143 ꯀꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯩ ꯍꯥꯟꯅ ꯑꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯖꯈꯤꯕꯅꯦꯕ ꯇꯧꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯀꯣꯔꯠꯀꯤ ꯀꯦꯁ ꯂꯥꯛꯈꯤꯕꯁꯦ ꯁꯤꯗꯒꯤ ꯑꯩ ꯀꯩ ꯈꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯁꯨ ꯇꯧꯅꯦꯅ ꯇꯧ ꯇꯥꯔꯒꯗꯤ ꯁ꯭ꯀꯦꯝꯒꯨꯝꯕ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯦꯗꯤꯌꯥꯒꯤ ꯖꯔꯅꯦꯂꯤꯖꯝꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯞ ꯖꯔꯅꯦꯂꯤꯖꯝ ꯂꯣꯝꯗ ꯈꯔ ꯆꯪꯉꯒꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯗ ꯁ꯭ꯀꯦꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯈꯔ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯅ ꯈꯟꯕ ꯈꯨꯗꯣꯡꯆꯥꯒꯗ꯭ꯔꯥꯅ ꯈꯟꯕ ꯑꯗꯨꯒ ꯂꯔꯅꯤꯡꯁꯨ ꯑꯩ ꯇꯧꯋꯦꯕꯀꯣ ꯂꯔꯅꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯚꯦꯇꯔꯤꯌꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯅ ꯃꯤꯡ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯥꯎꯖꯦꯜ ꯆꯥꯎꯕꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯐ꯭ꯔꯟꯇꯤꯌꯔ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩ ꯑꯍꯥꯟꯕ ꯏꯟꯇꯔꯟ ꯑꯣꯏꯅ ꯄꯨꯔꯝꯃꯦꯀꯣ ꯏꯟꯇꯔꯟ ꯑꯣꯏꯅ ꯄꯨꯔꯀꯥꯟꯗ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯄꯨꯔꯝꯃꯦ ꯃꯥꯏ ꯃꯈꯥꯗ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯁ꯭ꯀꯦꯝꯁꯦ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯈꯣꯠꯄ ꯑꯣꯖꯥꯅ ꯇꯧꯕ ꯁꯤ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯃꯩ ꯆꯠꯂꯝꯃꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ
ꯑꯗꯨꯃꯥꯏꯅ ꯖꯔꯅꯦꯂꯤꯖꯝ ꯂꯣꯝꯗ ꯆꯪꯉꯛꯄꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯃ ꯂꯩꯀꯣ ꯁꯤꯒꯤꯗꯁꯨ ꯑꯩꯈꯣꯏ ꯑꯩ ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ ꯑꯃ ꯑꯣꯏꯖꯔꯦ ꯚꯤꯗꯤꯑꯣ ꯑꯃ ꯄꯥꯝꯖꯔꯨꯕꯩꯅꯦ ꯑꯗꯨꯕꯨꯗꯤ ꯅꯝꯃꯒ ꯃꯣꯏꯗ ꯑꯗꯨꯝ ꯅ꯭ꯌꯨꯁ ꯊꯥꯕ ꯈꯣꯠꯄ ꯑꯩ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯒ ꯇꯧꯔꯒ ꯆꯠꯃꯤꯟꯅꯩꯌꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤ ꯖꯔꯅꯦꯂꯤꯁ ꯀꯥꯡꯕꯨ ꯃꯌꯥꯝꯁꯦ Okay, aduga dada aina makha tana hangjaninguse akhoi journalist oina chatpasiga ngasai social media da thokpasiga siani sigi khenabasidi kamaina tawe mayam gi support su haiba tare sidi kamaina lei mayam gi meeting da su kamaina lei news reporting gi chatpase haijadage haibi ai news reporting gi chatpase sidamina hai kaino youtuber na kanu ya reporter ya bra yes yes YouTuber more is no YouTuber reporter when as hard salega hai but I can run poor selego I got I mean okay had a kadan training to bro but I from the training like the video in a number pumps and the video the number can I report a town by unit mana kaino YouTuber no reporting set broke but I'm not talking about the hazardous situation I'm sang you go otherwise sang but the give kai ꯑꯗꯨꯗ ꯁꯨꯝ ꯔꯤꯄꯣꯔꯇꯤꯡ ꯇꯧꯕꯁꯤꯒ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯈꯦꯠꯅꯩꯌꯦꯕ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯕꯠ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯅ ꯖꯔꯅꯦꯂꯤꯁ ꯑꯣꯏꯅ ꯃꯗꯨꯒꯤ ꯄꯥꯋꯔꯗꯣ ꯃꯤꯁꯌꯨꯁ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯖꯔꯅꯦꯂꯤꯖꯝ ꯍꯥꯏꯁꯤꯗꯤ ꯑꯩ ꯅ꯭ꯌꯨꯁꯀꯤ ꯑꯦꯖꯦꯟꯁꯤꯗꯨꯒꯤ ꯃꯈꯥ ꯇꯧꯕꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣꯝꯃ ꯅꯤꯌꯣꯝ ꯑꯃ ꯂꯩꯖꯩꯀꯣ ꯅꯤꯌꯣꯝꯗ ꯐꯣꯂꯣ ꯇꯧꯔ ꯑꯩ ꯆꯠꯆꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯤꯡ ꯆꯪꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯀꯟꯇꯦꯟꯗꯣ ꯑꯩ ꯅꯣꯡꯃꯗ ꯑꯩꯒꯤ ꯄꯦꯖꯇ ꯊꯥꯒꯠꯇꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯀꯩꯅꯣ ꯊꯥꯒꯠꯇꯦ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯆꯠꯂꯒ ꯑꯩꯅ ꯅꯝꯖꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯦꯒ꯭ꯔꯤꯒꯦꯠ ꯑꯣꯏꯅ ꯊꯝꯃꯦꯕꯀꯣ ꯃꯥꯟꯅꯍꯟꯗꯕꯤꯗ ꯑꯗꯨꯝ ꯊꯝꯃꯦ ꯀꯩꯒꯤꯅꯣꯗ ꯃꯤꯅ ꯍꯌꯦꯡ ꯋꯥ ꯉꯥꯡꯉꯛꯇꯣꯏꯁꯤ ꯌꯨꯇ꯭ꯌꯨꯕꯔꯅꯕꯨ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯅꯣꯅ ꯔꯥꯖꯣꯡꯊꯨꯝꯕꯝꯅ ꯍꯥꯏꯕꯤꯔꯝꯕ ꯑꯃꯗꯤ ꯂꯩ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯇꯧ ꯍꯥꯏꯗꯤ ꯄꯥꯝꯖꯕꯗꯨꯅꯦꯕ ꯄꯦꯁꯟꯗꯨꯅꯦꯕ ꯑꯗꯨꯅ ꯔꯤꯄꯣꯔꯇꯤꯡ ꯇꯧꯕꯗ ꯑꯗꯨꯒ ꯇ꯭ꯔꯨꯠ ꯑꯃ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯗꯨꯗ ꯂꯩꯔꯤꯕ ꯄꯦꯁꯟꯗꯨꯅꯅꯦꯕ ꯑꯩ ꯉꯁꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯎꯔꯒ ꯂꯩꯖꯔꯤꯁꯦ ꯑꯗꯨꯅ ꯈꯔꯅꯗꯤ ꯍꯥꯏ ꯅꯪꯁꯤ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔꯁꯨ ꯑꯃꯁꯨ ꯌꯥꯎꯗꯤ ꯌꯥꯎꯋꯦ ꯐꯗꯤꯒꯣꯝ ꯃꯊꯦꯜꯒ ꯆꯞ ꯃꯥꯟꯅꯩꯒ ꯑꯂꯨ ꯃꯊꯦꯜ ꯆꯞ ꯃꯥꯟꯅꯩꯒ ꯍꯥꯏꯌꯦꯕ ꯑꯗꯣ ꯄꯥꯝꯖꯔꯨꯕ ꯍꯥꯏꯁꯦ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯍꯌꯦꯡ ꯇꯨꯡꯒꯤꯗꯁꯨ ꯅꯤꯡꯁꯤꯡꯉꯒ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯦ ꯃꯈꯜ ꯊꯦꯡꯅꯔꯛꯄꯁꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯑꯩꯅ ꯗꯥꯗꯩ ꯈꯪꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯖꯔꯅꯦꯂꯤꯁ ꯑꯣꯏꯅ ꯆꯠꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯦꯗꯤꯌꯥꯒꯤ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯅꯁꯨ ꯆꯠꯂꯛꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯁꯤꯗꯗꯤ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯤ ꯊꯦꯡꯅꯩ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯗꯁꯨ ꯍꯥꯏꯗꯤ ꯂꯥꯞꯅ ꯆꯠꯂꯛꯄ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯔꯛꯇꯕ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯊꯦꯡꯅꯖꯩꯌꯦꯕ ꯑꯗꯣ ꯁꯤꯗꯗꯤ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯦꯡꯅꯩ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯌꯥꯏ ꯑꯁ ꯋꯥꯕꯩꯗꯤ ꯁꯦꯡꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯅꯣꯛꯑꯕꯩ ꯋꯥꯅꯦꯕ ꯌꯥꯝ ꯑꯋꯥꯕ ꯊꯦꯡꯅꯈꯤꯕꯀꯣ ꯑꯗ ꯏꯟꯁꯤꯗꯦꯟ ꯈꯔꯁꯨ ꯑꯩ ꯂꯤꯖꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯖꯝꯒꯤꯅꯦꯅ ꯆꯪꯕ ꯔꯤꯄꯣꯔꯇꯤꯡꯒꯤꯅꯦꯅ ꯆꯪꯕꯗ ꯅꯥꯀꯟꯗ ꯕꯣꯝ ꯊꯥꯗꯔꯒ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕ ꯌꯥꯝ ꯍꯦꯖꯥꯔꯗꯁ ꯑꯩꯈꯣꯏ ꯂꯥꯏꯐꯇꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯖꯥꯔꯠꯅꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯊꯦꯡꯅꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯣꯏꯗ ꯉꯥꯝꯗꯅꯕꯗꯤ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯑꯗꯨꯒ ꯊꯦꯡꯅꯕꯗꯤ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯩ ꯂꯥꯟ ꯇꯧꯕ ꯍꯥꯏꯁꯦ ꯃꯗꯨꯁꯦ ꯄꯥꯏꯔꯛꯑꯒ ꯑꯗꯨꯝ ꯃꯤꯠꯃꯥꯡꯗ ꯑꯗꯨꯝ ꯄꯥꯏꯔꯛꯄ ꯌꯥꯎꯏꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯤꯅ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏ ꯈꯔꯗꯤ ꯁꯥꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯤꯡꯒꯤ ꯆꯪꯕꯁꯤꯗꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯍꯟꯗꯛꯀꯤ ꯏꯔꯩꯅꯒ ꯆꯦꯟꯗꯒꯤ ꯑꯩꯈꯣꯏ ꯇꯥꯁꯟꯕꯒ ꯌꯥꯎꯋꯦꯕ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯥꯁꯟꯕ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯪꯕꯁꯦ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣꯒ ꯍꯥꯏꯔ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯅꯕꯨꯗꯤ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯤꯕꯤꯔꯝꯃꯣ ꯍꯤꯗꯥꯛ ꯍꯥꯏꯕ ꯍꯤꯗꯥꯛꯇꯨꯗꯤ ꯑꯩꯈꯣꯏ ꯌꯧꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤna ꯃꯥꯡꯗꯒ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯇꯣꯝꯊꯤꯟꯁꯤ ꯌꯥꯎꯋꯦꯕꯀꯣ ꯆꯪꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯡꯗꯒ ꯈꯥꯔꯧ ꯂꯥꯜꯂ ꯆꯠꯈꯤꯕ ꯑꯗꯨꯝ ꯌꯥꯎꯋꯤꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯣꯔꯣꯝꯄꯥꯠꯀꯤ ꯗꯤꯁꯤꯒꯤ ꯂꯝꯕꯤꯒꯁꯦ ꯑꯁꯤ ꯑꯃꯨꯛ ꯆꯪꯉꯀꯥꯟꯗ ꯑꯁꯣꯝꯒꯤ ꯏꯔꯥꯟꯐꯝ ꯊꯣꯡ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯪꯉꯤꯅꯦꯕꯀꯣ ꯑꯗꯣ ꯍꯜꯂꯛꯄꯗꯁꯨ ꯈꯣꯡꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯁꯥꯡꯅ ꯑꯗꯨꯝ ꯏꯁꯤꯡ ꯀꯨꯝꯕ ꯈ꯭ꯋꯥꯡꯒꯤ ꯁ꯭ꯋꯥꯏꯒꯤ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯍꯜꯂꯛꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯌꯥꯝꯅ ꯊꯦꯡꯅꯔꯛꯄꯁꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯦ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯃꯥꯁꯨ ꯅ꯭ꯌꯨꯁ ꯀꯩꯅꯣꯒꯤ ꯑꯦꯖꯦꯟꯁꯤꯗꯨꯗ ꯑꯗꯨꯝ ꯋꯥꯔꯛ ꯇꯧꯃꯤꯟꯅꯕꯅꯤꯅ ꯄꯨꯜꯂꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯋꯥꯕꯩꯗꯤ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯩ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯈꯔꯅ ꯍꯥꯏꯌꯦꯕ ꯀꯦꯃꯦꯔꯥ ꯈꯛ ꯅꯝꯕ ꯂꯥꯛꯇꯣꯏꯔꯥ ꯀꯦꯃꯦꯔꯥ ꯈꯛ ꯅꯝꯕ ꯂꯥꯛꯑꯅ ꯑꯩꯈꯣꯏꯗꯤ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯣ ꯑꯩ ꯃꯣꯏꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯀꯦꯃꯦꯔꯥꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯥꯡꯉꯛꯏꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯀꯦꯃꯦꯔꯥ ꯅꯝꯕꯗꯨ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯒꯤ ꯁꯐꯔꯤꯡ ꯋꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗ ꯀꯟꯚꯦ ꯇꯧꯅ ꯈꯪꯍꯟꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯂꯣꯏ ꯅꯤꯡꯕꯅꯦꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯈꯔꯅ ꯅꯨꯡꯉꯥꯏꯕꯣꯏ ꯅꯤꯡꯕꯅꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣꯝꯃꯁꯨ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗ
mayamgi kay na stereotyping tawba moidi media ni video number khak lakpani video call kona namasu ya na hana kogi JNMC evacuation to matamda for documentation purpose ki tamda koi video dum namme ai thagat da batu to khaga koi news ki thada be ati aduga plus koi documentation hayeng koi manipur da smari sing chaw to ina topi khot ki haibdo madugi koi di ayamadi documentation ki tamuk tane ba video se nam da ya da ba khot ba ha mi ngone sei ti se biram ba mi yawe ada koi di tawjari du di koi gi question moina koi pamjaru ba gi dum tawbani na konji dum chai mayamna bhab ta da badagi hai bata re halak pada di haksang ni kom ti dai tare yam tina okay na tawre koi wa bai sang da wa tum ba bu ya de nung dang he khala ko matam da wa ro ni dum as hai hala ko phamung gure phamung da sang ta tum ni khan do adu ya da bi ni dum he kana taw ga koi phamung ye yo ga dum phone sing a kan sum pai ba yaw re ko adu mai tum da adu ga hanak se ko ising chaw ki de mi na hai video nam da ya da ko tro ba am taw gi na sida koi na khang ga da ba na koi pu de camera gum ba phone dai nam ge na camera gi gimbal ho ge si me am ja ising gol lop ta na risk to oi ne risk to law ga dum me am gi dong documentation gi na he tum ko inde ho ni na hai khan ba gi ba adu mai sum ko matak da drone ga pai no kon to ngam ba do he smaina 2025 ta ko ising chaw thoki ba 2040 ising chaw thoki ta madu documentation purpose gi na ko yam thamo video bu adu da mina maina haina ba me am do ko di ta tre hai di hayeng lai ho ga video se tung future generation gi da me khalla ga dem tham tham ado camera ya gi da ba aduga mic ya gi da ba sound ya gi da ba me yaw re ko je theng re to isana ai gi tawjero ba sin pam ne ha khalla ga adum penthoe hai yam nungai da aduga ai da gi ningjing hongning ba se si se nungai ba si ju kitang ningjing biramu ba nungai ta ba ji ngak ta chat khidure duna asmaina chatlak ba si gi nungai ba matam matang hai ba tare si ju kitang wari libiramu nungai matang di really wa hai duna dum no wa dum ga le ya bu ya ba te na akoi gi ai di hada ki sahi ani ko sahi ni hai tare lan nu sahi ni se thengna gi ba ai gi friend me am adu ai gi supporter me am se siga pun ba se mo he nungai ba nungai ba ti ai di sengna tinagi ba madu de sembat ki ba friendship se hayeng life long oina dum nei hawar ni hai bi wa khan dum nei ba aina kari ung war ko matam da na tar nungai ko matam da moi dum ningsing e aduna ming one dum pa jage koi gi aina pulak ko matam da koi YouTuber machine da su ba sahil kaina lei sahil na moi family dum moi pulle tom tin ne am pen pulle se ma za dum pulle aduga koi gi hangang 360 kana koi PS ka hang video koi sinau sing se moi ga punsi ba kaina pathel dai dai di aduga koi gi ai nong pa handa koi loina gi ba koi visit kaina moi lamoi khang moi kem da tau de bu ma gi ba thing pang ni nai gi dum adum ina bi ba hai tare ka adu moi me am si pun ba se dum nung di nungai ba hai de experience handa ki manipur se dum wa ari ne nungai bam di khang de ba phone ni da wa ba dum tholok pani na ko se nungai bam di khang de du nungai na ba ka dum me am pun pulla ba honna bi da ba an ka se ke le mina ring am tam je har all le mina ba wa khang na mai na sigi phone ba memories me am de ai me am de set of se yam nungai da wari me am se ta ba da su ka yam na hai di akoi na khang da ba me am ma da na wari li ba si da yawe hai tare so ma kha tara ko si di ngasai gi me am na bhab ta da ba da gi akoi gi da da hoi na tawri ba chachari ba thabak sing si da hai di kitang wakhal hanthana ba hai ba tare down chat na ba gi type da hai ba gi type da me am ma di theng nei ba adu media da su ngai re mingon da wa ngang bu kan da hekta thi ne hek hai bi ba gum ba mi na tawri se kai no khang da bi da sigum ba gi matang si da di da kari hai bi ningi me am si da tawhanning da ba hai di da na taw nu mu haidra ga su da lai ba feelings to adu kitang thambiro mo si gi matang si da seng hai ta di manipur ki praja yam gyan di ayam lo ta nei wo sim tam se adum karang bom na pha ba to kum tam da loina ma appreciate ta ba support to gi ba yaw yo ko aduga khoi loina praja gyan ta hai ta ga su khoi net pai bi netizen jana bi na english hai ta ga netizens kam gu yam se sida gyan ta da khoi yaw yo negative comment bi ga nuai je ga mu ko khoi khoi de negative comment bi da kem khandre ba khoi de kem khandre ha na da gi adum khoi adum thengna ga la ba nga thane aduga atopam na khoi se hi je ai 32 sure ko adum mature se kitang oijara ni na ai ni mi am na ha ko matam da mana hai se kai no se de kai loksan bia ga de khalle ba adu nong nei khala ge ba khoi gi sinau sing ko content creation tong ni sinau sing ma am da su moina ha man to je ni me am do phaba message pi gera ma pi gera alum hete yai thabi na sak tu kai oi de na ha ga ko adu mani am yawe adu na handak su khoi nam pa ma se
ꯀꯩꯅꯣ ꯃꯁꯥꯒꯤ ꯀꯩꯅꯣ ꯍꯥꯏ ꯃꯦꯟꯇꯦꯜ ꯄ꯭ꯔꯦꯁꯔ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯩꯈꯤꯗꯕ ꯌꯥꯎꯋꯦꯕ ꯏꯅꯥꯎꯄꯥꯁꯦ ꯑꯗꯣ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯝ ꯄꯥꯝꯖꯩꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯃꯦꯟꯇ ꯄꯤꯔꯤꯕ ꯃꯤꯒꯤ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯎꯔꯒ ꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯑꯃ ꯄꯤꯕꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤ 100 ꯍꯦꯟꯅ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯇꯩ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯣꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯌꯨꯇ꯭ꯌꯨꯕ ꯁꯦꯝꯕ ꯍꯧꯒꯠꯂꯛꯏꯕ ꯉꯁꯤ ꯐꯣꯟ ꯑꯃ ꯊꯥꯡꯒꯠꯂꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯃꯌꯥꯝꯗ ꯁꯤ ꯑꯃꯇꯪ ꯈꯪꯍꯟꯒꯦ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯖꯒꯦꯅ ꯈꯜꯂꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯗꯣ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯑꯀꯥꯟꯗ 2-3 ꯄꯤꯔꯛꯑꯀꯥꯟꯗ ꯃꯗꯨꯅ ꯅꯤꯡꯍꯟꯅꯕꯗꯤ ꯇꯧꯕꯤꯒꯅꯨ ꯄꯤꯔꯛꯏꯕ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯗꯣ ꯑꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔ 100 ꯍꯦꯟꯅ ꯂꯩꯔꯤ ꯃꯣꯏꯒꯤ ꯁꯞꯄꯣꯔꯠꯇꯣ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯅꯝꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥꯗꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯅ ꯗꯥꯗꯥ ꯂꯥꯛꯆꯅꯤꯡꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯑꯁ ꯃꯥꯗꯤ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯑꯕꯅꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯄꯦꯖꯁꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯦ ꯚ꯭ꯌꯨꯁ ꯌꯥꯝ ꯆꯠꯂꯦ ꯂꯥꯏꯛ ꯌꯥꯝ ꯌꯥꯝꯃꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯑꯁ ꯃꯥꯗꯤ ꯄꯩꯁꯥ ꯐꯪꯉꯝꯃꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯛꯑꯃꯅꯤ ꯀꯥꯏꯅꯒ ꯈꯟꯕꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤ ꯑꯌꯥꯝꯕ ꯈꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯇꯧꯖꯒꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯆꯪꯉꯦ ꯚ꯭ꯌꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨꯕꯨ ꯃꯤꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕ ꯆꯥꯡꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯍꯟꯊꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯩ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝ ꯑꯗꯨꯝ ꯆꯪꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯝꯒꯅꯤ ꯂꯥꯛꯇ ꯆꯪꯉꯝꯒꯅꯤ ꯑꯗꯨ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯆꯪꯉꯝꯒꯅꯤꯅ ꯈꯜꯂꯝꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯍꯥꯟꯅ ꯆꯪꯉꯀꯥꯟꯗ ꯐꯤꯜꯁꯤꯗ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯃꯝꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛꯇꯒꯤ ꯍꯧꯖꯤꯛ ꯇꯥꯜꯂꯤꯁꯦ ꯚ꯭ꯌꯨꯁꯨ ꯐꯅꯌꯥꯝ ꯑꯗꯨꯝ ꯐꯪꯉꯀꯥꯟꯗꯀꯣ ꯑꯗꯨꯝ $100 ꯁꯨꯃꯥꯏꯅ ꯇꯥꯟꯕꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯐꯦꯁꯕꯨꯛ ꯁꯨꯃꯥꯏꯅ 100ꯒ 200 ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅꯗꯤ ꯇꯥꯟꯗꯤ ꯇꯥꯜꯂꯦ $100 to $100 ꯍꯥꯏꯁꯦ ꯌꯥꯝꯃꯕꯗ $50,000 ꯀꯣ $200 ꯍꯥꯏꯁꯦ 35-36 ꯁꯨꯃꯥꯏꯅꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯄꯩꯁꯥꯗꯤ ꯇꯥꯜꯂꯦ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯆꯥꯡꯗꯨꯒ ꯍꯥꯏ ꯇꯥꯔꯗꯤ ꯍꯣꯠꯅꯕꯅꯗꯤ ꯊꯥꯎ ꯍꯦꯟꯖꯤꯟꯕꯗꯣ ꯍꯥꯟꯕ ꯑꯃ ꯍꯥꯟꯕ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯄꯥꯊꯣꯛꯄ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯂꯦꯝꯕꯗꯤ ꯑꯣꯏꯗꯦꯕ ꯑꯗꯣ ꯈꯔ ꯑꯃꯅꯗꯤ ꯃꯣꯏ ꯄꯦꯗ ꯄ꯭ꯔꯣꯃꯣꯁꯟꯒꯨꯝꯕ ꯁ꯭ꯄꯣꯟꯁꯔꯒꯨꯝꯕ ꯇꯧꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯦꯖꯇ ꯁꯤ ꯑꯃꯇ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯄꯦꯖ ꯈꯔꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯑꯆꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯗꯨꯀꯥꯟ ꯑꯆꯧꯕꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯧꯋꯦ ꯄꯩꯁꯥꯁꯦ ꯂꯧꯋꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯃꯣꯏꯒꯤꯗꯃꯛꯇ ꯕꯤꯖꯤꯅꯦꯁꯁꯦ ꯍꯦꯟꯒꯠꯍꯟꯗꯣꯏꯅꯤꯀꯣ ꯒ꯭ꯔꯣꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯝꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯕꯅꯤꯅ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯕꯦꯒ ꯑꯃ ꯇꯥꯍꯧꯔꯦ ꯅꯠꯇ꯭ꯔꯒ ꯁꯤꯃ ꯇꯧꯔꯦꯅ ꯑꯩꯈꯣꯏꯒꯤ ꯁꯤꯃ ꯃꯥꯡꯈ꯭ꯔꯦ ꯑꯩꯒꯤ ꯁꯤꯃꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁ꯭ꯇꯥꯐ ꯈꯔ ꯀꯧꯔꯤꯒ ꯍꯥꯏꯕꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯀꯨꯝꯕ ꯑꯃ ꯁꯤꯃꯇꯪ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯑꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥꯗꯤ ꯂꯧꯖꯗꯕꯤꯗ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯧꯕ ꯌꯥꯕ ꯃꯐꯝꯗꯩ ꯑꯗꯨꯝ ꯂꯧꯋꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔꯒꯤꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯠꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯟꯕꯗꯤ ꯑꯣꯏꯗꯕꯅꯦꯀꯣ ꯑꯗꯨꯝ ꯌꯥꯏ ꯇꯥꯟꯕꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯝ ꯆꯪꯕꯤꯔꯛꯄ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯒꯥꯏꯗꯦꯟꯁꯀꯨꯝꯕ ꯄꯥꯝ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏꯒ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯤ ꯃꯥ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯝꯃꯅꯤ ꯁꯤ ꯕꯤꯜꯗꯤꯡꯒꯁꯦ ꯍꯩꯒꯠꯂꯛꯇꯧꯕ ꯑꯗꯨꯒ ꯌꯥꯝ ꯌꯥꯎꯕꯅꯦꯕꯀꯣ ꯌꯥꯎꯋꯦ ꯑꯗꯨꯝ ꯍꯥꯏꯅꯔꯤꯁꯤꯡꯁꯦ ꯃꯌꯥꯝꯁꯦ ꯕꯤꯜꯗꯤꯡ ꯍꯩꯒꯠꯂꯛꯑꯅꯤ ꯈꯜꯂꯦꯗ ꯅꯪ ꯌꯨꯝ ꯁꯥꯏꯗ ꯌꯨꯇ꯭ꯌꯨꯕꯇ ꯄꯩꯁꯥ ꯀꯌꯥ ꯂꯥꯛꯀꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀோ ꯑꯗꯣ ꯈꯪꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤ ꯌꯨꯝꯗꯨꯐꯥꯎꯗ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯁꯜꯂꯒ ꯁꯥꯕꯅꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯄꯨꯁꯟꯕ ꯍꯥꯏꯁꯦ ꯁꯦꯟꯗꯣꯏ ꯑꯗꯨꯝ ꯍꯨꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯍꯥꯏꯗꯤ ꯃꯤꯅꯗꯤ ꯈꯪꯗꯕ ꯃꯥꯅꯦ ꯃꯌꯥꯝꯅꯗꯤ ꯈꯪꯗꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯣꯛꯈꯤꯕ ꯃꯥꯅꯦ ꯑꯗꯨꯅꯦ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯕꯅꯦ ꯃꯥꯗꯤ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨꯁ ꯌꯥꯝ ꯌꯥꯝꯃꯤꯅꯦ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯉꯛꯖꯥꯠꯅꯣ ꯀꯥꯏꯅ ꯏꯊꯟꯇ ꯈꯟꯖꯕꯗꯣ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯗꯦꯁꯕꯣꯔꯗ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯁꯨ ꯌꯥꯅꯦꯕ ꯀꯌꯥꯝ ꯇꯥꯜꯂꯤ ꯀꯌꯥꯝ ꯐꯪꯗꯦ ꯑꯗ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯈꯪꯒꯗꯕ ꯄꯣꯠ ꯑꯣꯏꯕꯖꯥꯠꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯗꯥꯗ ꯑꯃꯨꯛ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯑꯗꯨꯝ ꯀꯟꯇꯦꯟꯒꯨꯝꯕ ꯁꯦꯝꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯣꯏꯕ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯄꯦꯁꯟꯁꯦ ꯄꯦꯁꯟ ꯑꯣꯏꯅ ꯇꯧꯕ ꯁꯨꯝ ꯅꯠꯇꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯄꯨꯔꯥ ꯇꯧꯕ ꯀꯥꯟꯗ ꯃꯁꯦ ꯌꯥꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯈꯪꯖꯅꯤꯡꯉꯦ ꯗꯗꯥꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯣꯕꯤ ꯑꯣꯏꯅ ꯄꯦꯁꯟ ꯑꯣꯏꯅ ꯁꯨꯝ ꯇꯧꯕ ꯅꯠꯇꯕꯗ ꯑꯩ ꯁꯤꯒꯤ ꯄꯨꯔꯥ ꯀꯔꯤꯌꯔ ꯑꯣꯏꯅ ꯁꯦꯝꯃꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯄꯨꯔꯥ ꯇꯧꯈꯤꯕꯁꯦ ꯁꯤꯁꯦ ꯌꯥꯕ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯕꯗꯤ ꯌꯥꯏꯀꯣ ꯁꯤꯒꯤꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯩꯕꯤꯔꯕ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄꯂꯛꯄ ꯃꯇꯝꯗ ꯁꯤꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯐꯨꯜ ꯇꯥꯏꯝ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯇꯧꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯍꯟꯕꯅꯤ ꯆꯪꯉꯦ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯛꯇ꯭ꯔꯗꯤ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ
ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯑꯗꯨꯗ ꯀꯦꯔꯤꯌꯔ ꯑꯗꯨꯝ ꯑꯣꯏꯔꯦꯕ ꯑꯍꯥꯟꯕ ꯅꯨꯡꯁꯤꯍꯟꯕ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯌꯦꯡꯅꯤꯡꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯦꯡꯅꯤꯡꯕ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯦꯡꯅꯤꯡꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯀꯅꯥꯝ ꯍꯥꯏꯗꯣꯛꯇꯕꯅꯦ ꯁꯤꯁꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯣꯔꯤ ꯀꯅꯥꯝꯇꯗꯤ ꯍꯥꯏꯗꯣꯛꯇꯕꯅꯦ ꯑꯗꯨꯕꯨ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯍꯩꯕ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯃꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯁꯛꯁꯦꯁꯐꯨꯜ ꯑꯌꯥꯝꯕ ꯑꯣꯏꯒꯜꯂꯦꯕꯀꯣ ꯈꯗꯥꯡ ꯂꯤꯡꯕ ꯑꯩ ꯋꯥꯁꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯏꯟꯇ꯭ꯔꯣꯚꯔꯠ ꯑꯣꯏꯔꯝꯃꯦ ꯋꯥ ꯉꯥꯡꯕ ꯀꯩꯝ ꯍꯩꯔꯝꯗꯦꯕꯀꯣ ꯑꯗꯣ ꯃꯤꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯈꯣꯠꯄꯗ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯋꯥꯔꯤ ꯂꯤꯕ ꯈꯣꯠꯄ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤꯅ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦꯕ ꯐꯖꯔꯝꯃꯦꯕ ꯑꯩ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯃꯣꯏꯁꯦ ꯑꯦꯗꯚꯥꯏꯁ ꯆꯨꯝꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯗꯤ ꯌꯥꯗꯦ ꯃꯣꯏꯗꯤꯀꯣ ꯑꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤ ꯐꯥꯒꯤ ꯖꯣꯒꯥꯏꯒꯤ ꯋꯥꯔꯤꯁꯦ ꯄꯥꯝꯃꯦꯕ ꯌꯥꯝꯅ ꯃꯤ ꯊꯥꯖꯔꯣꯏ ꯍꯥꯏꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝ ꯁꯤरिꯌꯁ ꯃꯣꯠꯇ ꯂꯩ ꯐꯥꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯅꯪꯅ ꯐꯥꯒꯤ ꯇꯧꯕ ꯄꯛꯇꯦꯅ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟꯗꯁꯨ ꯑꯗ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯒ ꯑꯩ ꯋꯥꯔꯤ ꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗ ꯑꯗꯨꯒꯤ ꯄꯦꯁꯟꯗꯣ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯅꯤ B.Ed M.A ꯇꯧꯕ ꯂꯣꯏꯕꯅꯤꯅ ꯑꯗꯨꯒꯤꯗꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯄꯅꯦꯕ ꯑꯩ ꯋꯥꯔꯤ ꯂꯤꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯄꯥꯝꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯀꯩꯅꯣ ꯇꯧꯕꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯍꯪꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯇꯥꯔꯒꯗꯤ ꯋꯥꯔꯤ ꯂꯤꯕꯁꯦ ꯐꯖꯅ ꯇꯝꯕꯤꯌꯣꯀꯣ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯟꯇꯦꯟꯁꯦ ꯁꯦꯝꯕꯤꯌꯣ ꯀꯟꯇꯦꯟ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯇꯥꯔꯒꯗꯤ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅꯁꯨ ꯚꯥꯏꯔꯦꯜ ꯆꯠꯀꯅꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯚꯥꯏꯔꯦꯜ ꯆꯠꯅꯤꯡꯉꯦꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯕ ꯅꯠꯇꯦꯀꯣ ꯑꯩ ꯍꯥꯏꯁꯦ ꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗꯨꯒꯨꯝꯕ ꯑꯥꯎꯠ ꯑꯣꯐ ꯗ ꯑꯣꯔꯗꯤꯅꯔꯤꯗꯤ ꯇꯧꯕꯤꯌꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯕꯤꯌꯣꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯋꯥꯔꯤꯒꯨꯝꯕ ꯈꯔ ꯂꯤꯕ ꯍꯩꯕ ꯃꯌꯥꯝꯗ ꯃꯤꯅ ꯇꯧꯅꯗꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯍꯧꯖꯤꯛ ꯃꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯡꯕꯤꯔꯛꯀꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯗꯗꯥꯗ ꯈꯪꯖꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯗꯗꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕ ꯑꯗꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯇꯩ ꯑꯇꯩꯗ ꯊꯣꯛꯄ ꯑꯗꯩꯗꯤ ꯑꯦꯁ ꯑꯦ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯀꯔꯤ ꯀꯔꯤ ꯊꯕꯛꯇꯤ ꯍꯣꯠꯅꯕꯤꯔꯤ ꯑꯣꯖꯥꯁꯨ ꯑꯣꯏꯕꯤꯔꯝꯃꯦ ꯍꯥꯏ ꯑꯗꯨꯝ ꯁꯤꯈꯛ ꯇꯧꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯂꯩꯕꯤꯕ꯭ꯔꯥ ꯗꯗꯥꯒꯤ ꯁꯥꯏꯠ ꯖꯣꯕꯀꯨꯝꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯑꯩ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯤꯒꯦꯅ ꯍꯪ ꯇꯥꯔꯒꯗꯤ ꯑꯩ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯔꯅꯦꯕ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯏꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯄꯥꯔꯠ ꯑꯃꯁꯨ ꯑꯣꯏꯅ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯑꯩ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯗ ꯇꯧꯅꯤ ꯈꯣꯠꯀꯅꯤꯅ ꯊꯥꯖꯗꯦ ꯑꯩ ꯀꯣꯔꯁ ꯑꯃꯗꯤ ꯌꯥꯎꯋꯦ ꯀꯣꯔꯁ ꯑꯃ ꯌꯥꯎꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯁꯦ ꯗꯤꯖꯤꯇꯦꯜ ꯑꯦꯖ ꯑꯣꯏꯕꯅꯤꯅ ꯐꯣꯟꯗ ꯐꯦꯁꯕꯨꯛꯇ ꯌꯨꯇ꯭ꯌꯨꯕꯇ ꯑꯦꯅꯤ ꯀꯩꯅꯣꯗ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯃꯥꯔꯀꯦꯠ ꯑꯗꯨꯝ ꯇꯧꯅꯩꯗꯅ ꯄꯣꯠꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯣꯜꯂꯣ ꯍꯥꯏꯇꯥꯔꯦ ꯃꯥꯔꯀꯦꯇꯔꯅꯦꯕ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯑꯗꯣ ꯈꯔ ꯑꯃꯅ ꯍꯥꯏꯌꯦꯕ ꯅꯪꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯉꯦꯕꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯍꯥꯏ ꯗꯨꯀꯥꯟ ꯑꯃꯨꯛ ꯐꯝꯃꯕ ꯐꯤ ꯑꯃꯨꯛ ꯌꯣꯜꯂꯕ꯭ꯔꯥ ꯗ꯭ꯔꯦꯁ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯕ ꯌꯣꯜꯂꯕ ꯑꯩ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯣꯁ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯦꯛ ꯏꯟꯅꯔꯤꯕ ꯀꯝꯄꯅꯤꯗꯨꯒ ꯃꯣꯏꯒꯤ ꯄꯣꯠꯇꯣ ꯄ꯭ꯔꯗꯛꯇꯣ ꯃꯥꯔꯀꯦꯠ ꯇꯧꯕꯤꯕꯅꯦꯕ ꯍꯣꯏ ꯑꯩ ꯃꯗꯨꯒꯤ ꯐꯤꯜꯗꯨ ꯌꯥꯝ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯈꯪꯉꯤꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯗꯒꯤ ꯇꯥꯟꯅꯔꯀꯥꯟꯗ ꯃꯣꯏ ꯁꯨꯃꯥꯏꯅ ꯃꯥꯔꯀꯦꯠ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏꯗ ꯃꯥꯔꯀꯦꯇꯤꯡ ꯋꯦꯗꯨꯗꯤ ꯑꯩꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯅꯤ ꯑꯃꯗꯤ ꯑꯩ ꯑꯗꯨꯝ ꯏꯁꯥꯒꯤ ꯃꯈꯥ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯚꯤꯗꯤꯑꯣ ꯄ꯭ꯔꯗꯛꯁꯟ ꯀꯝꯄꯅꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯅꯤꯗꯤ ꯑꯩ ꯆꯂꯥꯏꯖꯔꯤꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯑꯩ ꯊꯕꯛꯁꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯆꯥ ꯈꯔꯗꯤ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯗꯥ ꯑꯗꯨꯒ ꯗꯗꯥꯅꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯑꯩꯅ ꯗꯗꯥꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯦ ꯗꯗꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛ ꯃꯔꯨꯑꯣꯏꯅ ꯐꯦꯁꯕꯨꯛꯁꯦ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯗꯗꯥꯒꯤ ꯏꯃꯥꯒ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯣꯠꯀꯠꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩꯕꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯗꯗꯥ ꯈꯪꯕꯕꯨꯗꯤ ꯏꯃꯥ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯩꯒꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯗꯗꯥꯗꯒꯤ ꯑꯗꯨꯝ ꯗꯗꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯗꯗꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯃꯔꯨꯑꯣꯏꯅ ꯃꯁꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯈꯤꯇꯪ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯣ ꯌꯥꯏ ꯍꯣꯏ ꯁꯥꯔꯒ ꯏꯃꯨꯡꯒꯤ ꯄꯔꯁꯣꯅꯦꯜ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦꯕ ꯑꯩ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯗꯣ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯊꯝꯕꯥꯜ ꯉꯧꯕꯤ ꯀꯧꯋꯦꯕ ꯑꯗꯨꯒ ꯑꯩ ꯄꯣꯛꯄꯤꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯙꯅꯀꯨꯃꯥꯔ ꯍꯥꯏꯅꯁꯨ ꯀꯧꯏ ꯂꯩꯀꯥꯏꯗꯅ ꯏꯕꯣꯜ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯑꯅꯤꯈꯛ ꯁꯨꯏ ꯑꯩꯒ ꯑꯩ ꯏꯅꯥꯎꯄꯥ ꯑꯃꯒ ꯂꯩꯌꯦꯕ ꯏꯅꯥꯎꯄꯥꯁꯦ ꯗꯦꯜꯂꯤꯗꯕꯨꯗꯤ ꯃꯥꯁꯦ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯣꯏꯅ ꯃꯥ ꯍꯧꯖꯤꯛ ꯐꯣꯔꯇꯤꯁ ꯁ꯭ꯀꯣꯠ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩ ꯃꯗꯨꯗ ꯊꯕꯛ ꯃꯥꯁꯦ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯣꯏꯅ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩ ꯍꯥꯏꯗꯤ ꯅꯪ ꯑꯇꯣꯝ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯛꯄꯗꯕꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯟꯖꯔꯝꯕꯅꯦ ꯑꯗꯨꯝ ꯍꯣꯏ ꯏꯇꯣꯝ ꯄꯣꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎꯄꯥ ꯑꯃ ꯂꯩꯖꯔꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯨꯡꯁꯤꯕꯤ ꯈꯣꯠꯄꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯃꯤꯅ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯇꯧ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯥꯒꯠꯄꯤꯔꯣ ꯈꯣꯠꯄꯤꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩ ꯊꯥꯒꯠꯆꯕꯅꯦ ꯑꯍꯥꯟꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯈꯣꯏ ꯃꯥꯒ ꯑꯩ ꯊꯥꯒꯠꯈꯤꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯇꯥꯡꯗ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ 2024ꯗ ꯑꯩ ꯊꯥꯒꯠꯈꯤꯕꯀꯣ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣই ꯇꯦꯕꯜ ꯃꯊꯛꯇ ꯆꯥꯕꯒꯤꯀꯣ ꯆꯥꯛꯈꯨꯝꯗꯣ ꯄꯨꯔꯥ ꯂꯨꯞꯄꯒꯤꯀꯣ ꯑꯗꯣ ꯊꯥꯒꯠꯈꯤꯕꯗ ꯃꯤꯅ ꯁꯨꯝ ꯅꯣꯏ ꯏꯃꯥꯒ ꯊꯥꯒꯠꯃꯤꯟꯅꯔꯛꯑꯣ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗ ꯑꯩꯁꯨ
ꯑꯗꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯛꯑꯦ ꯂꯨꯅ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯕꯗꯒꯤ ꯃꯤꯁꯦꯅ ꯁꯨꯝ ꯈꯜꯂꯒ ꯁꯔꯄ꯭ꯔꯥꯏꯁꯁꯦ ꯁꯨꯝ ꯇꯧꯕ ꯑꯣꯏꯅ ꯃꯉꯣꯟ ꯃꯥꯒꯤ ꯔꯤꯑꯦꯛꯁꯟꯗ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯑꯣꯏꯅ ꯑꯩꯗꯤ ꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯁꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯌꯦꯡ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯃꯣꯔꯤ ꯚꯤꯗꯤꯑꯣꯁꯦ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯊꯥꯒꯠꯆꯈꯤꯕꯅꯦꯕ ꯃꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕꯤꯔꯛꯇꯣꯏꯗꯤ ꯔꯤꯑꯦꯛꯁꯟ ꯌꯥꯝ ꯄꯤꯕꯤꯔꯦ ꯅꯪꯅ ꯅꯣꯏ ꯏꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯈꯣꯠꯂꯤ ꯇꯧꯔꯒ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯄꯥꯝꯖꯕꯗꯨꯅ ꯇꯧꯕꯤꯔꯣ ꯍꯥꯏꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯂꯦꯗꯅ ꯑꯗꯨꯅꯤꯗ ꯑꯗꯨꯒ ꯗꯗꯥꯒꯤ ꯂꯝꯁꯤꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯣ ꯃꯔꯛꯁꯤꯗ ꯂꯝ ꯑꯩ ꯍꯥꯏꯍꯧꯗ꯭ꯔꯕ ꯑꯩ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛꯄꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛ ꯃꯅꯨꯡ ꯈꯔ ꯆꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯗꯗꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯏꯃꯥꯁꯦ ꯗꯗꯥꯕꯨ ꯏꯃꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯕꯨꯗꯤ ꯏꯃꯥꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯍꯦꯟꯕ꯭ꯔꯥꯅ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯗꯗꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯗꯗꯥꯗꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯂꯩꯌꯦꯕ ꯑꯩ ꯅꯨꯡꯁꯤꯕꯕꯨꯗꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯗ ꯎꯠꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤꯁꯦ ꯁꯤꯗ ꯍꯦꯟꯅ ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯤꯔꯛꯄ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯖꯔꯦꯕꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯛꯄ ꯍꯥꯏꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯄ ꯃꯇꯝꯗ ꯀꯩꯁꯥꯝꯊꯣꯡ ꯑꯩꯈꯣꯏ ꯀꯩꯁꯥꯝꯊꯣꯡꯒꯤ ꯕꯖꯥꯔꯗ ꯀꯩꯊꯦꯜꯕꯨ ꯀꯥꯔꯕ ꯃꯇꯝꯗ ꯙꯤꯔꯥꯖꯁꯦ ꯃꯃꯥ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯍꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯁꯣꯟꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯄꯥꯎ ꯑꯃꯨꯛ ꯇꯝꯃꯦ ꯏꯃꯥꯅ ꯑꯃꯨꯛ ꯄꯥꯎ ꯇꯝꯃꯦꯕꯀꯣ ꯌꯨꯝ ꯍꯜꯂꯛꯑꯒ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯩ ꯊꯦꯡꯅꯩꯌꯦꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯑꯦ ꯁꯣꯔꯥꯠ ꯃꯐꯝ ꯆꯠꯇꯥꯔꯒꯁꯨ ꯁꯣꯔꯥꯠꯀꯤ ꯃꯐꯝꯗꯨꯗꯒꯤ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯔꯦꯅ ꯈꯜꯂꯦꯀꯣ ꯏꯃꯥꯅꯗꯤ ꯍꯦꯟꯕ ꯌꯥꯕ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯤꯉꯩꯒꯤꯗꯤꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗ ꯁꯤꯗ ꯍꯦꯟꯅ ꯑꯩ ꯀꯩꯝ ꯄꯥꯝꯗꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯗ ꯏꯃꯥꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅ ꯄꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯍꯦꯟꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯑꯃꯁꯨ ꯋꯥꯔꯤꯗ ꯂꯥꯛꯆꯍꯧꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯗꯗꯥꯁꯦ ꯆꯍꯤꯁꯦ 30+ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯌꯦꯁ 30+ 32 ꯑꯗꯣ ꯃꯁꯤꯗ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯃꯤꯝꯁ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯃ ꯁꯦꯝꯅꯩꯌꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯁꯤꯌꯔ ꯇꯧꯕ ꯈꯣꯠꯄ ꯃꯔꯛꯇ ꯑꯗꯣ ꯗꯗꯥꯗꯒꯤ ꯁꯦꯡꯅ ꯇꯥꯖꯍꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯗꯗꯥꯒꯤ ꯃꯦꯔꯤꯇꯦꯜ ꯁ꯭ꯇꯦꯇꯁꯁꯦ ꯀꯔꯤꯅꯣ ꯇꯁꯦꯡꯅ ꯁꯤꯡꯒꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕꯒꯤ ꯇꯧꯔꯤꯖꯥꯠꯂꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇ ꯈꯪꯖꯅꯤꯡꯉꯦ ꯁꯤꯡꯒꯜꯅꯦ ꯑꯣꯀꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯆꯥꯛꯆꯥꯗ꯭ꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯄꯥꯈꯪꯅꯦꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏ ꯍꯣꯏ ꯂꯨꯍꯣꯡꯅꯤꯡꯉꯕ ꯆꯍꯤ 32 ꯁꯨꯖꯜꯂꯛꯄ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯉꯥꯡ ꯁꯦꯝꯅꯤ ꯑꯩꯅ ꯍꯌꯦꯡ ꯑꯉꯥꯡꯗꯨꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯃꯇꯝꯗ ꯆꯍꯤ 55 ꯃꯌꯥ ꯁꯨꯔꯛꯑꯅꯦꯕꯀꯣ ꯁꯨꯝ ꯑꯀꯠꯄꯗꯣ ꯑꯣꯏꯅ ꯍꯥꯏꯁꯦ ꯑꯗꯨꯒꯨꯝꯕꯗꯣ ꯍꯣꯡꯅꯤꯡꯉꯕꯅꯦ ꯃꯇꯝ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯈꯔ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯕ꯭ꯔꯦꯛ ꯐꯥꯔꯒ ꯊꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯔ ꯇꯥꯔꯛꯑꯕꯁꯨ ꯌꯥꯔꯦ ꯔꯦꯗꯤ ꯑꯣꯏꯔꯛꯀꯗꯧꯔꯦꯕ ꯔꯦꯗꯤ ꯑꯣꯏꯔꯛꯄꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯇꯤꯁꯟ ꯊꯣꯛꯏ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯁꯨꯝ entertainment ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯇꯤꯟꯅꯩꯀꯣ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯈꯤꯅꯣ ꯍꯥꯏꯕꯗꯨꯅꯦ ꯈꯟꯖꯟꯕ ꯈꯣꯠꯄꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯗꯤ ꯑꯗꯨꯝ ꯇꯧꯋꯦ entertain ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔ ꯑꯗꯨꯝ ꯂꯩ ꯌꯥꯗꯕꯅꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯅꯣ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯦꯟꯇꯦꯜ ꯀꯩꯅꯣ ꯑꯣꯏꯅ ꯂꯣꯏ ꯅꯥꯔꯦꯕꯀꯣ ꯂꯥꯏꯅꯥ ꯅꯥꯕꯒꯤ ꯇꯥꯏꯞꯇ ꯃꯣꯏꯗ ꯋꯥꯈꯜ ꯋꯥꯕ ꯑꯗꯨꯒ ꯂꯩꯇꯥꯐꯝ ꯈꯪꯗꯕꯁꯨ ꯂꯣꯏ ꯇꯧꯅꯔꯦꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯣ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯂꯥꯟꯅ ꯂꯧꯕ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦꯒ ꯍꯥꯏꯔꯒ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯒ ꯄꯤꯕꯤꯕ ꯖꯁ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯣ ꯉꯥꯛꯇꯪꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗꯀꯣ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯣꯁꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯂꯩꯔꯤꯕ ꯀꯣꯃꯦꯗꯤꯌꯟ ꯃꯌꯥꯝꯁꯦ ꯃꯣꯏꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯃꯣꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯋꯥꯈꯟꯗꯣ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯃꯣꯏꯅ ꯐꯥꯒꯤ ꯑꯃ ꯇꯧꯔꯛꯄ ꯃꯤꯗꯤ ꯐꯥꯒꯤ ꯂꯧꯁꯟꯕ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯁꯦꯔꯤꯌꯁ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯨꯇꯣꯛꯑ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦꯕ ꯐꯥꯒꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯃꯤꯅ ꯐꯥꯒꯤ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯗꯥꯡ ꯃꯦꯜꯂꯒ ꯁꯨꯃꯥꯏꯅ ꯇꯥꯕ ꯏꯁꯩ ꯁꯛꯂꯛꯄ ꯑꯩꯉꯣꯟꯗ ꯃꯤꯅ ꯏꯁꯩ ꯁꯛꯂꯒ ꯇꯥꯍꯜꯂꯛꯄ ꯐꯥꯒꯤ ꯇꯧꯔ ꯇꯥꯍꯜꯂꯛꯄꯁꯦ ꯈꯗꯥꯡ ꯃꯦꯜꯂꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯥꯒꯜꯂꯦꯕ ꯀꯩꯒꯤꯅꯣꯗ ꯃꯗꯨꯒꯤꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯅ ꯐꯥꯒꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯗꯗꯥꯁꯦ ꯄꯤꯌꯣꯔ ꯁꯤꯡꯒꯜ ꯑꯣꯏꯔꯤ ꯈꯔ ꯂꯩꯔꯒ ꯑꯣꯏꯔꯛꯑꯔꯣꯏ ꯔꯦꯗꯤꯁꯨ ꯑꯣꯏꯔꯅꯤ ꯂꯨꯍꯣꯡꯉꯅꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯗꯣꯔꯦ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦꯕ ꯈꯔ ꯋꯥꯠꯂꯤꯕ ꯄꯩꯁꯥ ꯈꯔ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯗꯅ ꯃꯤꯉꯣꯟꯗꯩ ꯈꯔ ꯇꯣꯜꯂꯤꯕ ꯃꯁꯤ ꯂꯣꯏ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯒ ꯐꯖꯅ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯥꯎꯁ ꯇꯨꯔ ꯑꯃ ꯇꯧꯔꯛꯈꯤꯒꯦ ꯑꯟꯕꯣꯛꯁꯤꯡ ꯑꯃ ꯇꯧꯔꯛꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯔꯁꯨ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯍꯣꯏ ꯈꯟꯅꯔꯁꯨ
ꯌꯥꯔꯛꯑꯅꯤ ꯃꯅꯨꯡꯗꯗꯤ Okay, yam nungaida. Makha tarakpasidi dum henda wari se nungainaba haiba tare. Wari se dum quick question round gi type ta kidang interesting oiba part ta lakchage. Yeah, chantobi. Had way da da lakchadi nguse. Da sum warm up tawbiyo ba. Dum yam da thuna hangada bu budi nate. Adu sho da gi oiba opinion se thuna dum pibiro haiba Second wani. amani ka pibidi aba. Second amani nate da. Adum 5 6 5 to 10 haiba tare second. Dum khara sang dum khamira su yai. Okay. Ahan question lakchage. Dadana koigi malem sida thokiba events in history event haiba tare. Sigi mayam ama leiriba sidagi dadana hojik se. Event ama ka witness tawba gi chance phang taragadi dada se karamba history event to dadana witness tawbigani ubiningi haiba to adu to. Aise Second World War sam yengninge. Second World War se yaurati. Yauragadi ga haiba adu yauragadi do mena mi budi amna laite ko Second World War se witness tawninge se koi Manipur da su koi Japan war Japan la na yo ki halam jing de gi tahawe be tahaw kan da su koi gi mit bang da yengning ba haiba do Japan la ambani smai la ambani ko ambani haiga ado wadi am su le Japan la ngi ko kawai taw ge da koi anjing li biram bane ko ai sahi ma de lam nung da lakhe ba Japan lam nung da koi Manipur da lakraga amu hangre mai da hangre ka sida mo mage last ki battle oi bani na Manipur sung Imphal sung ngak sa bai tare ko ado hana hek le mana la nung lakhe matam do sei 70 years ki matam lak ko matam da Manipur se change kem toram de hai man hai development je kar to hai na hai na ado adu gum bagi wari ga su thang ai na Japan la nung da kamai toram mi sin na ta koi Second World War nung da kamai toram mi ga je si de ya meng ni ado na kai gum time sin nam ga kusor ka ta ga so chat kan That's it. I think so. So certain that chat your time machine number sa number tong sai ba tare. Dada so ko sai bi ki ba do. Okay ki storytelling jam hai ga da un have do. Quick question round ji da su dum wari ba te ga ba yong thok re ba. Yam nungai. Kem kai da ba. Kem kai de ki su kai de. Nungai hai ba tare dum wari ji ba te ga ma su khang ja ho bu do. Hena adu ne makha ta ba question se. Dum malem si da le ri ba koi ki global warming da gi hora kan da dum problems di macha yam ma thoi ba malem si da. Ado koi ki global problem mayam ama thoi ba se masigi mayam maras legi da na ama solve taw bangam taragadi karamba solve taw pirong gade se ngai da mayam ni pollution hai na kani ba ado da koina pollution se karamba ta no specific ne em haijaram ge ko koina se le fi dress yam thun thun hausi ti online da la ga hai di online store mayam su yam thun na home man lupa sa mani chani ne matam khali na ma ga tham ni na ma ga bang thok ne si kai de chat len phil chat ra hai ba polam nei de len phil sa ta fi ni ko ado recycle to ba ba po ne si sim ting ni solve to ni ai ge ne ha ga sari hoi hai ye ne ko ne le ba fi se ai kuin li na to no adum really se dum tha ko ding nam lai bis dum yawe no ku ding gi no pi di amaram da mu mane ku se ka de ani se hoi ani rak setting de hai nei setting de hai nei de na aduna pura koi question jam kan tawri ba Manipur da su koi question ki train nam jam kan la e ko na hai re po se da kanjal ru ga di ma sa rak gi da ta pollution di thok to ne ko mane si thok ka da se ki solve to ba ga gi lam bi gum ba lai ta ga de dum de kan do ina solve taw na ba na ram ga ha ba yam nungai to ga makha tar ko question da gi biggest addiction na ma hai biram yamna da na edik oi sa ba biggest addiction hai seng hai ta ga di addiction na se ai addiction se thoni di lai te bo taw da bu video number gum ba pam ba thaba gam da taw gum da dum sab yung ga dum lai gi do gum adu gum diam taw le adu ga video number adu ga video gum bi yeng bo content creation di si mo tang da video yeng ga di mi u da ba si gum ba mobile phone addiction ne di hai ba ya ai ne yeng janing content to adu na ai ni sem janing content to adu dum ha lai ba adu gum di taw ya adu ko addiction ai thoni lai taw la ni khale kari gum ba thaba taw da ga si ko adu hena pung chengjan gi gum ba adu ga mi ni ko ta da ba mi na kon da khang da ba yam yawe ba si gum ba khadi lai dum interest lai ba da hena interest lai be na san ba du mai ni taw Thara jare du ga next question sina dadana journalism oina su lebi rabani na dadana sum khanja ba da hai ba tare sumaina sugum ba thabak se tawba matam sida khwai de gi maru oi ba quality se karamba quality che laga di si gi thabak se tawba yai ha ba do journalist ki tang oina journalist ki journalist se ko conventional journalism de reporting pi bane ko wari se ko gi si tho e tam bai wa ne ko ado ai yam journalism matang yam khang ri na te ko za guru nei tam bi ko tung ina ka di khang e fake tu ne ko na uttu se aduna fake check to ba chum bai dang de le pang ba si quality se sim di sang ne khal le do
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯅꯧ ꯑꯅꯧꯕ ꯇꯥꯏꯞ ꯑꯣꯐ ꯖꯔꯅꯦꯂꯤꯖꯝ ꯃꯌꯥꯝ ꯑꯃ ꯃꯄꯥꯟꯂꯝꯗꯒꯤ ꯚꯣꯛꯁ ꯀꯥꯏꯅ ꯂꯩꯕ ꯚꯣꯛꯁ ꯍꯥꯏꯅ ꯀꯥꯡꯕꯨꯁꯦ ꯃꯣꯏꯁꯦ ꯁꯤꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯅ ꯃꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯅꯧꯕꯁꯦ ꯗꯣꯀꯨꯃꯦꯟꯇꯔꯤ ꯁ꯭ꯇꯥꯏꯜ ꯇꯧꯕ ꯑꯗꯨꯒ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯋꯥꯔꯤ ꯑꯃ ꯅꯥꯏꯅꯀꯣ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯇꯧꯔꯒ ꯌꯥꯝ ꯐꯖꯅ ꯚꯤꯖꯨꯋꯦꯜꯁꯦ ꯇꯧꯔꯒ ꯁꯦꯝꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯂꯥꯛꯏꯕ ꯖꯔꯅꯦꯂꯤꯖꯝꯒꯤ ꯇ꯭ꯔꯦꯟꯗꯗꯤ ꯗꯔꯀꯥꯔ ꯑꯣꯏꯒꯗ꯭ꯔꯥꯅ ꯑꯩ ꯈꯟꯖꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯀ꯭ꯋꯦꯁꯟꯁꯤꯅ describe ꯙꯤꯔꯥꯖ in 3 words ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯗꯗꯥꯁꯦ ꯑꯩ ꯏꯁꯥꯅ only 3 words ꯈꯛꯇꯅꯤ ꯈꯛꯇꯅꯤ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯁꯦ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯊꯕꯛ ꯇꯧꯕ ꯑꯣꯏꯗꯣꯏꯔꯥ ꯁꯣꯁꯤꯌꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯈꯪꯗꯕ ꯊꯕꯛꯁꯦ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯇꯧꯁꯜꯂꯛꯄꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯐꯥꯎꯋꯦꯕꯀꯣ ꯑꯣꯀꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯤ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯑꯣꯀꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯤ ꯍꯥꯏꯔꯒꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯗꯗꯥꯗꯩ ꯀ꯭ꯋꯦꯁꯟ ꯑꯃꯒ ꯍꯪꯖꯍꯧꯒꯦ ꯍꯧꯖꯤꯛꯁꯦ ꯗꯗꯥ ꯏꯕꯥꯅꯤꯁꯦ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯂꯥꯏꯐꯃꯛꯇꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯗꯗꯥ ꯏꯕꯥꯅꯤꯒꯤ ꯃꯤꯀꯨꯞꯁꯦ ꯀꯩꯒꯨꯝꯕ ꯁ꯭ꯋꯤꯆ ꯇꯧ ꯇꯥꯔꯒꯗꯤ ꯗꯗꯥꯅ ꯑꯩ ꯑꯣꯏꯔꯀꯥꯟꯗ ꯑꯍꯥꯟꯕ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯀꯩꯅꯣ ꯀ꯭ꯋꯦꯁꯟ ꯉꯁꯥꯏ ꯍꯪꯉꯤꯗꯣ ꯑꯩꯅ ꯅꯩꯅꯕ ꯀ꯭ꯋꯦꯁꯟ ꯍꯪꯉꯤ ꯅꯪꯒꯤ ꯗꯥꯔꯀꯦꯁ ꯁꯤꯀ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯗꯥꯔꯀꯦꯁ ꯁꯤꯀ꯭ꯔꯦꯠꯁꯦ ꯂꯣꯏ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯍꯣꯔꯦꯟ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯣꯏꯔꯀꯥꯟꯗ ꯇꯧꯔꯛꯇꯣꯏꯖꯥꯠꯂꯣ ꯁ꯭ꯋꯤꯆ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯐꯝꯕ ꯇꯧꯔꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯐꯦꯠꯇ ꯌꯥꯏ ꯌꯦꯡꯉꯦ ꯑꯗꯨ ꯇꯧꯔꯒꯣꯁꯦ ꯑꯗꯨ ꯐꯔꯛ ꯇꯥꯗꯧ ꯃꯥꯟꯖꯜꯂꯛꯑꯦ ꯑꯩꯗꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯗꯨꯁꯨ ꯌꯧꯁꯜꯂꯛꯄ ꯑꯗꯨꯅ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯁ ꯌꯥꯝ ꯂꯩꯔꯤ ꯁꯥꯟꯅꯕꯁꯦ ꯉꯁꯤ ꯁꯥꯟꯅꯔꯁꯨ ꯍꯌꯦꯡ ꯁꯥꯟꯅꯔꯁꯨ ꯂꯣꯏꯕ ꯅꯥꯏꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯕꯅꯦ ꯁꯣ ꯎꯅꯔꯗꯤ ꯀꯥꯏꯅꯕ ꯇꯥꯕꯅꯦ ꯌꯦꯁ ꯑꯗꯨꯅ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯗꯗꯥꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯦꯅꯤ ꯃꯦꯁꯦꯖ ꯑꯣꯔ ꯑꯦꯗꯚꯥꯏꯁꯃꯨꯛꯇꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯦꯁꯦꯖ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯀꯣ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯤꯕꯒꯨꯝꯕ ꯅꯪꯅ ꯁꯤꯖꯈ꯭ꯔꯣꯒ ꯍꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝ ꯐꯖꯗꯕ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯑꯃ ꯌꯥꯎꯏ ꯁꯥꯏꯕꯔ ꯕꯨꯂꯤꯡ ꯇꯧꯕ ꯌꯥꯎꯏ ꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯏ ꯁꯤ ꯍꯥꯏꯕꯒꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯌꯥꯗꯕ ꯃꯤꯅ ꯁꯦꯝꯗꯣꯛꯇ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯑꯣꯡꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯒꯗꯤ ꯃꯤꯗꯨ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯒ ꯏꯆꯟꯅꯨꯄꯤ ꯅꯪ ꯁꯨꯃꯥꯏꯅ ꯑꯩ ꯁꯤꯗꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯅꯪ ꯀꯩ ꯋꯥꯈꯜ ꯈꯜꯂꯤ ꯅꯉꯣꯟꯗ ꯆꯩꯗꯕꯤꯗ ꯃꯤꯁꯦ ꯍꯦꯛꯇ ꯑꯍꯥꯟꯕ ꯑꯩꯅ ꯍꯦꯛꯇ ꯀꯟꯐꯔꯟ ꯇꯧꯁꯜꯂꯒ ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯉꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯒ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯥ ꯌꯦꯡꯉꯨꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯅꯍꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯌꯥꯝ ꯅꯨꯡꯁꯤꯅꯀꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯗꯣꯛꯑꯗꯤ ꯀꯩ ꯈꯜꯂꯤ ꯅꯪꯉꯣꯟꯗꯁꯨ ꯅꯪ ꯍꯦꯟꯅ ꯐꯖꯒꯅꯤ ꯅꯪꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯉꯤ ꯅꯪꯅ ꯇꯧꯅꯤꯡꯉꯤ ꯄꯣꯠꯇꯨꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯪꯅ ꯑꯐꯕ ꯑꯃꯁꯤ ꯇꯧꯅꯤꯡꯒꯅꯤ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯦꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯁꯣꯏꯔꯛꯄ ꯇꯥꯔꯁꯨ ꯁꯦꯝꯗꯣꯛꯅꯕ ꯇꯟꯖꯥꯗꯣ ꯑꯃꯨꯛꯇꯪꯗꯤ ꯄꯤꯌꯣꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯃꯥ ꯁꯣꯏꯔꯕꯅꯤ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯕ ꯌꯥꯕ ꯄꯤꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯝ ꯃꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯁꯤꯁꯦ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯦꯋꯦꯔꯅꯦꯁꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕꯀꯣ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯑꯃꯗ ꯃꯄꯥ ꯑꯃꯗ ꯆꯤꯛꯂꯛꯑꯦ ꯈꯜꯂꯁꯦꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯨꯛꯁꯤ ꯅꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯆꯠꯂꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯌꯦꯡꯅꯩꯌꯦꯕ ꯑꯗꯣ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯇꯧꯍꯦ ꯅꯪ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯅꯕ ꯇꯧꯍꯦꯒ ꯍꯥꯏꯕꯒꯨꯝꯕ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯄꯣꯠ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯦꯟꯇꯤꯇꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯃꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯅ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯥꯎꯟꯁꯤꯂꯤꯡ ꯂꯧꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯃꯤꯅ ꯍꯥꯏꯅꯈꯤꯗꯣꯏꯁꯦ ꯃꯥꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯕ꯭ꯔꯥꯒ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗ ꯍꯦꯛꯇ ꯈꯟꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯋꯥꯈꯜꯁꯦ ꯋꯥꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯦꯌꯔꯁꯨ ꯂꯧꯅꯁꯦ ꯍꯥꯏꯕꯅꯦ ꯃꯃꯥꯡꯗ ꯑꯩꯅ ꯍꯦꯜꯊ ꯀꯦꯝ ꯑꯃ ꯆꯠꯂꯨꯕ ꯃꯇꯝꯗ ꯍꯦꯜꯊ ꯀꯦꯝꯁꯤꯒꯤ ꯃꯣꯏꯒꯤ ꯑꯦꯚ꯭ꯔꯤ ꯁ꯭ꯇꯣꯜ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯃꯒꯤ ꯑꯣꯏꯕ ꯗꯦꯟꯇꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥ ꯆꯤꯛꯄꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯣꯏꯒꯤꯗꯨꯗꯤ ꯂꯣꯏꯅꯃꯛ ꯃꯤꯁꯦ ꯑꯗꯨꯝ ꯊꯝꯊꯟꯅꯩꯌꯦꯕ ꯑꯣꯟꯂꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯗ ꯃꯤ ꯑꯃꯐꯥꯎ ꯂꯥꯛꯍꯧꯗꯦꯕ ꯆꯪꯉꯒ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯐꯥꯎꯗꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯍꯦꯌꯔ ꯑꯥꯎꯠꯁꯥꯏꯠ ꯕꯦꯅꯔ ꯆꯠꯂꯒ ꯌꯨ ꯊꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯅꯩꯌꯦꯕ ꯌꯨ ꯊꯛꯄꯗꯨꯗꯤ ꯇꯦꯝꯄꯔꯔꯤ ꯁꯣꯂꯨꯁꯟꯅꯦ ꯑꯗꯨꯅ ꯗꯣꯛꯇꯔꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯕꯅ ꯐꯩꯅ ꯈꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯒꯨꯝꯕ ꯃꯤ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯚꯤꯗꯤꯑꯣ ꯅꯝꯃꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯊꯤ ꯀꯃꯦꯟꯇ ꯍꯥꯏꯔꯨ ꯇꯥꯔꯒꯁꯨ
ꯃꯤꯗꯨꯅ ꯁꯨꯏꯁꯥꯏꯗꯦꯜ ꯇꯦꯟꯗꯦꯟꯁꯤ ꯂꯩꯔꯝꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯕ ꯇꯟꯖꯥ ꯊꯣꯛꯄ ꯃꯇꯝꯗ ꯃꯣꯏ ꯋꯥꯈꯟꯗ ꯍꯦꯟꯅ ꯋꯥꯔꯒ ꯃꯁꯥ ꯀꯩ ꯍꯥꯏꯅꯤ ꯁꯦꯜꯐ ꯍꯥꯔꯝ ꯇꯧ ꯈꯟꯊꯕ ꯉꯝꯗꯕ ꯁꯦꯜꯐ ꯍꯥꯔꯝ ꯇꯧꯔꯛꯄꯁꯨ ꯌꯥꯏꯌꯦꯅ ꯈꯟꯖꯩꯀꯣ ꯁꯥꯏꯕꯔ ꯕꯨꯂꯤꯡꯒꯨꯝꯕ ꯁꯤꯒꯨꯝꯕ ꯇꯧꯕꯁꯦ ꯌꯥꯔꯤꯈꯩꯗꯤ ꯇꯧꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯏꯆꯦꯈꯣꯏ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯐꯖꯅꯀꯣ ꯃꯈꯥ ꯇꯥꯅ ꯌꯨꯇ꯭ꯌꯨꯕꯔ ꯀꯌꯥ ꯑꯃ ꯎꯅꯔꯛꯈꯤꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯀꯌా ꯑꯃ ꯎꯅꯔꯛꯈꯤꯅꯤ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯑꯟꯇꯣꯜ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯇꯥꯗ꯭ꯔꯤꯕ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝ ꯂꯤꯔꯛꯈꯤꯗꯣꯔꯤꯀꯣ ꯁꯤꯒꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯕ ꯚꯥꯞ ꯇꯥꯒꯗꯧꯕ ꯃꯑꯣꯡꯗꯁꯨ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯕꯤꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯣ ꯁꯤꯒꯤꯗꯃꯛꯇ ꯗꯗꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯗꯗꯥꯁꯨ ꯀꯥꯏꯅꯔꯁꯤ Thank you so much. Platform ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒꯦ ꯕꯥꯏ